ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯁꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯇꯝꯁꯨ ꯉꯥꯏꯍꯥꯛ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯐꯤ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯦꯝꯃ, ꯏꯕꯦꯝꯃ ꯂꯩꯁꯅꯥ, ꯅꯪꯕꯨ ꯍꯧꯒꯠꯂꯨꯅꯦꯍꯦ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ, ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯕ ꯑꯁꯤꯕꯨ꯫ ꯅꯠꯇꯦꯅꯤ, ꯑꯁꯤꯕꯨ ꯂꯩꯁꯥꯕꯤꯅ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯕꯨ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯕ ꯀꯥꯟꯗ ꯑꯁꯤꯕꯨ ꯆꯠꯅꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯡꯃꯇꯁꯨ ꯏꯃꯥ ꯑꯁꯤꯅ ꯐꯤꯁꯨ ꯁꯥꯏ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯅꯃꯛ ꯇꯧꯏ ꯍꯥꯏꯔꯕꯗꯤ ꯈꯖꯤꯛꯇꯁꯨ ꯃꯥꯅ ꯈꯪꯅ ꯃꯇꯦꯡ ꯈꯔꯗꯁꯨ ꯄꯥꯡꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯥꯅ ꯈꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯇꯧ ꯇꯧ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕ ꯐꯥꯎꯕ ꯇꯧꯕꯤꯕ ꯅꯠꯇꯦ꯫ ꯑꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯄꯤꯛꯂꯤꯉꯩꯗꯗꯤꯅꯦ ꯐꯅ ꯐꯔꯝꯕꯒꯨം ꯇꯧꯕꯅꯤ꯫ ꯍꯩꯃꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧ ꯉꯥꯡꯗꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯁꯨ ꯇꯥꯗꯦꯅꯦꯁꯦ꯫ ꯍꯥꯏꯕꯦꯝꯃ ꯂꯩꯁꯅꯥ, ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯅꯕꯨꯡꯗ ꯂꯧꯕꯨꯛ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯂꯅꯤ꯫ ꯍꯧꯒꯠꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯦ ꯈꯖꯤꯛꯇꯁꯨ ꯇꯧꯁꯤꯜꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯂꯩꯁꯅꯥ ꯄꯤꯁꯨꯝ ꯄꯤꯅꯥꯗꯨ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯃꯁꯝ ꯃꯅꯥ ꯑꯗꯨꯅ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯍꯀꯥꯝ ꯍꯩ ꯍꯩ ꯆꯜꯂꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯅꯣꯡꯉꯥꯟꯕꯒ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯣ? ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯤꯗꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯣ? ꯃꯃꯥꯡꯒꯤ ꯁꯪꯒꯣꯜ ꯑꯁꯤꯗ ꯁꯟꯕꯤ ꯑꯅꯤ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯟꯕꯤ ꯑꯅꯤ ꯑꯁꯤꯒ ꯁꯪꯒꯣꯜꯗ ꯂꯩꯖꯗꯣꯏꯕ? ꯍꯣꯏ, ꯑꯩꯈꯣꯏꯗꯤꯅꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝꯂꯕ ꯏꯋꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗꯅꯦ ꯌꯨꯝ ꯀꯣꯛ ꯄꯥꯊꯣꯛꯂꯒ ꯂꯩꯖꯈ꯭ꯔꯒꯦ꯫ ꯍꯩꯃꯩꯊꯥꯕꯤ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯑꯁꯤꯕꯨ ꯋꯥꯅꯤ ꯍꯥꯏꯗꯅ ꯉꯥꯡꯂꯤꯕꯅꯤꯅꯦꯁꯦ꯫ ꯅꯠꯇꯦ, ꯅꯪ ꯑꯁꯤꯕꯨ ꯏꯕꯦꯝꯃ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯌꯦꯡꯉꯨ, ꯂꯩꯀꯥꯏꯒꯤꯅ ꯁꯨꯝ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯤ ꯁꯨꯕ ꯌꯥꯕ, ꯇꯧꯁꯤꯟꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯁꯨꯔꯤ ꯅꯣꯝꯂꯤ꯫ ꯃꯤꯒꯤꯗꯤꯅꯦ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅ ꯄꯣꯊꯥꯅꯍꯜꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤ ꯇꯧꯒꯦ? ꯅꯊꯤꯕꯣꯡ ꯑꯗꯨꯅ ꯑꯕꯨ ꯀꯥꯕ ꯃꯈꯩ ꯇꯞ ꯇꯞ ꯇꯥꯅ ꯆꯥꯁꯤꯜꯂꯒ ꯇꯨꯝꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯁꯦ ꯏꯃꯥ ꯑꯁꯤꯅ ꯐꯤ ꯑꯁꯤ ꯁꯥꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦ, ꯅꯪꯁꯦ ꯍꯧꯖꯤꯛ ꯆꯍꯤ 23 25 ꯁꯨꯔꯕ ꯅꯠꯇ꯭ꯔꯕ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯆꯥꯛ ꯌꯦꯟꯁꯥꯡ ꯐꯥꯎꯕ ꯃꯆꯨ ꯇꯥꯅ ꯊꯣꯡꯕ ꯍꯩꯔꯕ꯭ꯔꯥ ꯍꯥꯏꯕ? ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯒꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯁꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯔꯤꯗꯣ ꯃꯇꯧ ꯈꯔ ꯇꯝꯖꯧꯅꯦ ꯅꯪ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯗꯣꯏꯕ? ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯩꯒꯤ ꯏꯇꯧ ꯇꯝꯒꯗꯕ꯫ ꯂꯨꯋꯥꯎꯅꯕꯤ ꯏꯆꯨ ꯇꯥꯗꯕꯤꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯒꯅꯦ ꯃꯈꯣꯏꯗꯤꯅꯦ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯣꯏꯕ꯫ ꯃꯈꯣꯏꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤꯅꯤ ꯏꯃꯥ, ꯂꯥꯏꯔꯁꯨ ꯅꯠꯇ꯭ꯔꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯈꯪꯅꯔꯤꯕꯗꯣ꯫ ꯑꯗꯨꯒꯅꯦ ꯅꯆꯥ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ, ꯃꯃꯥ ꯃꯄꯥꯒꯤꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯏꯃꯥ꯫ ꯑꯗꯨꯅꯅꯦ ꯂꯩꯀꯥꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯅꯅꯦ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯒꯗꯕ꯫ ꯍꯥꯏ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯍꯧꯖꯤꯛꯅꯦ ꯅꯪꯅ ꯑꯩ ꯃꯉꯥꯏꯔꯦ ꯀꯥꯏꯅ ꯇꯧꯖ ꯁꯥꯔꯤꯗꯣ, ꯅꯪꯒꯤ ꯑꯁꯤꯒꯤ ꯅꯑꯣꯡꯗ ꯇꯧꯔꯁꯤ ꯍꯌꯦꯡ ꯋꯥꯏꯐꯥꯎ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯗꯅꯦ ꯅꯋꯥꯗꯨꯅꯅꯦ ꯅꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯀꯦꯗꯅꯤ ꯈꯪꯂꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗꯗꯤꯅꯦ ꯅꯪꯁꯦ ꯆꯥꯅ ꯋꯥꯏꯅꯗꯕꯤ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯔꯤꯕ ꯈꯪꯂꯕ꯭ꯔꯥ? ꯀꯩ ꯈꯪꯗꯕꯤ, ꯆꯠ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯁ꯭ꯋꯥꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯂꯛꯀꯅꯨ꯫ ꯏꯔꯨ ꯃꯥꯏꯊꯖꯔꯒꯅꯦ ꯐꯤ ꯑꯁꯦ ꯁꯥꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯂ ꯂꯥꯎ꯫ ꯀꯔꯤ? ꯉꯝꯂꯣꯏ ꯐꯤ ꯁꯥꯔꯨ ꯂꯥꯎ ꯀꯥꯏꯅ꯫ ꯇꯨꯝꯕꯒꯤ ꯆꯥꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯀꯣꯟꯅꯗ꯭ꯔꯀꯥꯟꯁꯤꯗ ꯐꯤ ꯁꯥꯕꯒꯤ ꯃꯇꯝꯒ ꯑꯃꯨꯛ ꯀꯥꯏꯊꯣꯛꯄꯒ ꯉꯝꯂꯔꯣꯏ ꯑꯩ꯫ ꯑꯗꯨꯒ ꯏꯔꯨꯖꯕꯁꯨ ꯉꯝꯃꯣꯏ ꯑꯩ꯫ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯂꯨꯖꯒꯦ꯫ ꯍꯩꯃꯥ, ꯀꯌꯥꯗ ꯉꯥꯡꯅꯕ ꯋꯥꯔꯤꯕ ꯑꯉꯥꯡꯅꯤꯁꯦ꯫ ꯍꯥꯏ, ꯂꯩꯁꯥꯕꯤ ꯆꯃꯣꯠꯅꯕꯤ, ꯂꯨꯋꯥꯎꯕꯤ, ꯇꯨꯕ ꯇꯨꯀꯠꯆꯩꯅꯦ꯫ ꯑꯁꯤꯅꯕꯨ ꯅꯋꯥꯒꯁꯨ ꯅꯥꯏꯅꯤꯡꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯨꯄꯥꯗꯨꯁꯨ ꯅꯪꯗꯧꯅ ꯇꯧꯕ ꯖꯥꯠꯂꯕ ꯏꯕꯦꯝꯃ? ꯏꯃꯥ, ꯃꯥꯗꯤꯅꯦ ꯌꯥꯝꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯌꯦꯡꯅꯦ ꯅꯆꯥ ꯑꯩꯒꯤ ꯅꯨꯄꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯒꯗꯣꯏꯅꯤ꯫ ꯑꯗꯨꯒꯅꯤ ꯏꯃꯥ, ꯇꯥꯆꯧꯒꯤ ꯏꯃꯥꯒꯤꯁꯨ ꯃꯇꯦꯡ ꯑꯩꯅ ꯌꯥꯝꯅ ꯄꯥꯡꯍꯜꯂꯛꯀꯗꯣꯏꯅꯤ ꯏꯃꯥ꯫ ꯑꯩꯅꯦ ꯊꯥꯖꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯗ ꯑꯩ꯫ ꯏꯃꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯔꯊ ꯑꯗꯨꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗꯦꯅꯦꯁꯦ꯫ ꯍꯥꯏ, ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ꯫ ꯑꯗꯨꯒꯅꯦ ꯄ꯭ꯔꯞ ꯌꯥꯝꯅ ꯊꯨꯅꯅꯦ ꯏꯔꯨꯖꯊꯣꯛꯂꯁꯨ ꯆꯠꯂꯨ꯫ ꯅꯕꯨꯡ ꯑꯗꯨ ꯂꯧꯕꯨꯛꯇ ꯉꯟꯇꯥꯅ ꯆꯠꯈꯤꯕꯅꯤ, ꯍꯟꯕꯨ ꯍꯜꯂꯛꯂꯅꯤ꯫
ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯏꯔꯨꯗꯣ ꯂꯨꯊꯣꯛꯂꯁꯨ ꯆꯠꯂꯨ ꯇꯟꯖꯥ ꯑꯁꯤꯗ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯔꯦꯜ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯂꯥꯡꯒꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯕꯨ ꯎꯕꯗ ꯄꯤꯁꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯩꯃꯥ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯅꯕꯨꯡꯗꯤ ꯍꯟꯕꯨ ꯍꯜꯂꯛꯂꯤꯅꯤꯁꯦ ꯆꯠꯂꯣ ꯏꯔꯨꯗꯣ ꯐꯠ ꯑꯃꯨꯛꯇ ꯂꯨꯖꯊꯣꯛꯂꯁꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯅꯦ ꯅꯪꯒꯤ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯏꯁꯤꯡꯒꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯂꯒꯦ ꯆꯥꯛꯁꯨꯅꯦ ꯏꯃꯥꯅ ꯂꯣꯏꯔꯕꯅꯤ ꯏꯆꯥ ꯋꯥꯔꯝꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯄꯤꯕꯥꯔꯦꯜꯅ ꯀꯩꯁꯨ ꯋꯥꯗꯦꯗ ꯏꯃꯥ ꯑꯗꯣ ꯏꯁꯤꯡ ꯈꯖꯤꯛꯇ ꯍꯥꯟꯅ ꯊꯛꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯕꯦꯃꯥ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯏꯔꯨꯗꯣ ꯂꯧꯊꯣꯛꯂꯨꯔ ꯍꯥꯏꯕꯅꯤꯅꯦ ꯑꯁ ꯑꯅꯝꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ ꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯤꯗꯒꯤ ꯄꯤꯕꯥꯔꯦꯜꯅ ꯃꯆꯟꯅꯨꯄꯤ ꯂꯩꯁꯅꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯅꯪꯕꯨ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯀꯔꯤ ꯇꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯆꯧ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯑꯗꯨꯅ ꯇꯨꯝꯂꯝꯂꯤꯅꯤ ꯍꯧꯖꯤꯛꯁꯨ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯎꯔꯥꯎ ꯊꯔꯥꯎꯔꯛꯄꯗꯒꯤ ꯍꯧꯒꯠꯂꯛꯂꯤꯅꯤ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅꯕ ꯑꯗꯨꯃꯥꯏꯅ ꯌꯥꯍꯧ ꯑꯗꯨꯛ ꯌꯥꯝꯅ ꯊꯦꯡꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯣꯏ ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯅꯁꯛ ꯐꯖꯕꯗꯣ ꯊꯤꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯅꯪ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯇꯥꯆꯧ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯍꯧꯒꯠꯂꯤ ꯑꯗꯨꯕꯨ ꯁꯛꯇꯤ ꯑꯗꯨꯝ ꯐꯖꯔꯤꯁꯤꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯅꯁꯛ ꯐꯖꯩ ꯍꯥꯏꯔꯤꯕ ꯕꯦꯃꯥ ꯅꯪꯗꯤꯅꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯇꯣꯝꯕꯤꯅꯧ ꯍꯣꯏꯒꯤꯅꯦ ꯃꯌꯥꯡ ꯀꯪꯕꯤ ꯍꯨꯏ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯅꯪꯅ ꯌꯥꯝꯅ ꯃꯥꯜꯂꯤꯁꯦ ꯇꯥꯆꯧ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ꯭ꯔꯥ ꯑꯩꯅꯅꯦ ꯌꯥꯒꯪꯕꯤ ꯍꯨꯏ ꯑꯗꯨ ꯃꯥꯜꯂꯗꯤꯅꯦ ꯇꯥꯆꯧꯅ ꯑꯣꯛ ꯃꯄꯤ ꯑꯅꯣꯏꯕꯗꯣ ꯃꯥꯜꯂꯤ ꯄꯤꯕꯥꯔꯦꯜꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯆꯔꯤ ꯃꯍꯥꯛꯅꯁꯨ ꯃꯆꯟꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯄꯤꯁꯛꯁꯨ ꯏꯁꯤꯡ ꯈꯔꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯃꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯨꯖꯕꯁꯤ ꯆꯠꯂꯝꯗ꯭ꯔꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯅꯝ ꯑꯗꯨ ꯀꯟꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯀꯔꯝ ꯍꯥꯏꯅꯕꯨ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯪꯁꯦ ꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯩꯅꯦ ꯃꯤꯍꯣꯟꯁꯦ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯁꯤꯗ ꯆꯣꯡꯂꯤꯕꯅꯤꯀꯣ ꯑꯗꯨꯅ ꯃꯩꯁꯥ ꯂꯥꯡꯅꯤꯡꯗ꯭ꯔꯗꯤꯅꯦ ꯏꯃꯥ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯒꯤ ꯅꯪꯗꯤ ꯏꯁꯧ ꯑꯃꯨꯛ ꯂꯥꯛꯂꯤꯕ 이루자르소 하이바기부 이사울랑바 하우나브라네 비바렐나 이마 어세 아이네 그래 락나르리 아두나니 마네 사우리시 나봉나 락나바기부 아둑 티나 사우나브로 야리고 이마 잉데 짤로 짜이자드리게이다네 낭 얌나 투네 이루들르 자르소 짤로 하이바니네 이까이 칸다비치디 아시 하이도나 렉스나부 마마나 남두네 이몽데 장한크리 아두가 비바렐나 목 하이리 마 어세 엉앙 마차가 짭행마나이 करम थोगलदोइनो खंदी मरी मराना मरोल मकलिब अदुइमा एखोय करी इंसांग थोंगे मा जंफुटकदी फुटबीब नत्रो होय फुटली अदुगने इंसांग बदी खामेन असिन मखरगा nga akang makharaga thaktuna thongli ha as adudi haurindima adudima airuse phat amuk talu thoraklagi aduga chaktu chathokna batawrisi ma hoy imane chaktu thiba hauramage nang su iru do luja thokloro asumna namit adu haukri नोंमगी नुमितनी बिबारेल दे हानगो लौबुकदा थबक सुबा चटकी मतम असिदा महाकी मरुप तोमबदो हराउना मखोयगी मयुमदा लाक्लम्मी अदुगा मताउ बिबारेल बु कौजरी होइताउ इदाउ बिबारेल नंगबु ताब्रो लैसनाना हे कनानो अखोयदा जाउ लेते खोंदा सिदे मसिगी लैसना हाइबा nganगसे इकेया दु उसिदुनरेसे मसे मयुम मसिदा कोंखे जंसिलगा फुथरुनि कोसे इताउ बिबारेल नदी मचनुपीसे मतोमतनी काई लूनगसु तौजरीबा अइदिने सुंग हेनुसिदे असमन तोंबना मतोमता मुरम सोलिंगे पिसक अदु थोरक्तोना हाइरि हैमा इबंगा तोंबा नंग लागलिब्रो ओइमा इताउ दो वामता हाइगेन लाकपनी इहे अदुगी ओइरदिने नताउदो लबुकता चखिबनिने इबंगो होइमा अदुदे ए लबुकता ओइने चलगे असम तौना तोंबसु लबुकता लाक्तोना मताउ बिबारेल का थेंगनरी बिबारेल ना हाइरी करी तौरगेबा नंगना हराउनगा चेलक्लिसे इबुंगा नंगी नुंगाइबा पाउ अमा लाक्पगिनिनि अइना हराउरिसे खंगलब्रा हा अइगी नुंगाइबा पाउ हाइबा अदुदि थाजगी पाउरो इस याम खंगिको नुपासे होइनि इबुंगा थाजदु नंगना नुंसे हाइबदो यारक्ले होरेंदो अमुक्ता थिंगसे हाइना हाइरक्पनि अस इदाउ अदुदि याम नुंगाइबा पाउनि अइदि ngasiसे हराउबना लोइरेदा मदव कुइनदगी अइना माबु कोइतान तान जरक्प ngasiदि मानसु खंबि अदुइता नंगी पाउसे सेंगदि सेंगलब नत्रोइता होइमी सेंगलेमी होरेंदो
खरा ngana chatsise nangi thabakse खरा thuna loisil karino खरा suke tharaga chatradi yabu heba aduna thabukto खरा ngana loisilaga phasana nana chathase namit adudagi pibare mahakna yamna nungsijabi thajaga nungsi mari laiba hauraklammi aduga makhoi ani asuki matik yamna su nungsina jarami nongmagi namit amada laisna mata kharaga singju sana duna leirammi masidagi mata amana hairi haima laisna nangbu paw mata ramo kai paw na haise ai dida dina noita zawdo thangnaba khundagi thaja haina masaka yamna phajabi nupido aduga khangnaba mali nahando lampakta phamduna makhoini do wari sanaraga leirami adudai khoina urakpani mi macha hoide yade ko manama masak phajabi amaga phangkhidawre kaino haisibo thaja haidi aini yamna haina da binupido oiramgani madu kaino haisibo nanga thaja gadi kamaina khangnaramliba khangnadeda ai tanabu mado khangbagi wani as madui nupidugi mong matawdo yamna haina dedai ai khoita chawsina kari wakaldagi noba adugi nupidubu khangnaramlidubu as loire bema nangna haina ba mise amate hegleram dare dudi nangonda kari saijaba sunataba karimta su tawjadaba midubu hainadi nang dinya thaja khaki wasunati mi khuding magni nangna hainadi hairisi ai khoida dinya nangna yana ba loina ba sida nangna haina bai wani adubane laisna nangsia nakok bera leibra karino mamadi tawi natraga mirol ithong thongdabra amadi tawri kari haiba nangi haujikido ha ai ba mirol thongde kaino ha he nang yam horkanu he kuchu maki saktani chapu amubadugi kuchu ni nangna malido aina ngasi sauraglidine nang nawundo khoklaga ngorok holo haibra ha I ngawan birosi he mirol thongdabi aseng ba haiba busawnabra mirol thongde haiba ba haibani kaino nangna nakok chapa mirol thongdabi oibaini mi ama tawna ba yadrido nasagi na ungna tawdo khare semdo o haiba su yade as ayam haina de bema nang asidagi aiga loina gomsi yamna haina raktre ho loina gomsi is nang bukari oiredana aina nanga loina nindoino nawa su lawde bema ai chale nakhoi ge sidane matong manau de suklak lawe aduga nya nangsu na phina rol kan nya aingonda gi wai ge kai lakan hayeng da ngai nawa do na ba chalam dai da ai gi nak dalak laga ai gi phirol wai ge hairak da ba mata madu da ne aina nang bukari taw kiam namaya do da ne tindum stin ge lo asi hairam laga laisna phetlaw tuna sakki magi wangang aduda mata adusu saungna lauduna lehawi he kaya da mi asidrina se hoibi ma nang nai gi wai khiba maya madudinya khallunu phajaba na uba yadriba na pona piningdi nang dum namai du de khupang na on thagela he mirol thongdabi asomdana pisa phisa duna leiri matam asida laisna du phi ka mama khai laktuna hairi ima ta jaw kai le nabong to moi da jakhibai kari tawre ta to moi da jakboiram madugi thaja haibi nungsida be do aduga na ba jakhi boirini khangni bam handa halakisan aini yamna hinda da binu bi dubu kadai de haijenda na khangnaram ni no khangdene hai ngai ko nangna thaja hairisibu thangnaba khundagi masaka yamna phajabi nupi eduro hoi mani kari tawrgi imana do mo khangli dubo hai adudi yamna phabani he thabai khangna marol ama phariba igna tabliba aidi mabu ima woina phangadori tabada nungai bana bu loide da ko kari nei khoi manga sida tawri basibo ima madugi nupi do inamo iba suyayar aini yamna hina da habana tro hai tan ne tumina leyu ko nang dinya aphaba midi amata hina roi nang na hina doi se nang gombi mirol thongdabi nang ga wakhal manaba makhai de hina gani taning di aswai da leirusu aini monda nungai na amuk ta wakhal khalauge noi engonda phajana haurini amane su mirol thongdabi amane phangi mirol thongdabi ho mirol thongdrisia nakhoi ai de nate khanglabra aduk ai de harisin aduki thaja haibido inamo oina da laksan aina kaido gi yangoba mothibong marina du thokna ba kro okhai gi bama imagi leisna nangnya khuppa ki mahawasi ikhang driba mali ko nang amuk tang dinya khuppa ka se kayamuk hamna hawbage haibado nang chap chana khangan drabati yaroi dori nang khuppa ki mahawado ai di khangjari aduna makhata na khuppa ka du zadru siyare adugani ma ai dinya nakhoina maduki thaja haibi ado luna ga tawrasu nawam ta lode mabunya ai di na moiba su pamam hairisini asi hairam laga laisna du sauna sangki pisakna muk matom da haija hawi masigi angang asibu karam thoklaga bano khangdre da ai tawrisi
ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯁꯤ ꯅꯠꯇꯦꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯃꯤꯅꯒ ꯐꯩ ꯐꯩ ꯍꯥꯏꯗꯅ ꯉꯥꯡꯕ ꯃꯤ ꯃꯈꯩ ꯑꯁꯤ ꯃꯥꯅ ꯌꯦꯛꯅꯕꯗꯧꯅ ꯈꯜꯂꯤ ꯃꯁꯥꯒꯤ ꯃꯔꯝꯆꯠ ꯑꯁꯤꯅꯗꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯔꯕꯅꯤꯅ ꯑꯐꯕ ꯎꯕꯒ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯍꯥꯏꯗꯨꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯦ ꯅꯣꯡꯗꯝꯕ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯊꯣꯛꯂꯣ ꯍꯥꯏꯅꯕꯨ ꯊꯝꯂꯤꯕꯅꯣꯅꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯊꯥꯖꯁꯨ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥꯖ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯑꯅꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯩ ꯄꯤꯁꯛꯅꯁꯨ ꯃꯃꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯁꯅꯥꯗꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯒꯤ ꯍꯧꯅꯕꯤ ꯃꯅꯝꯃꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤ ꯊꯥꯖꯅ ꯃꯆꯟꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯈꯟꯖꯔꯕꯁꯨ ꯂꯩꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯐꯠꯇꯕꯗꯅꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯥꯖ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯖꯩ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯑꯗꯨ ꯊꯥꯜꯂꯤ ꯄꯤꯁꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯃꯧꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯧꯅꯤꯖꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯃꯨꯛ ꯐꯕ ꯅꯨꯄꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯨ ꯂꯩꯔꯝꯂꯔꯣꯏꯗ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯅ ꯂꯩꯔꯝꯈꯤꯅꯤꯅꯦ ꯑꯁꯦ ꯅꯣꯡꯃꯇ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯅꯝꯃ ꯑꯁꯤꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯕꯒꯤ ꯋꯥꯐꯝꯒꯗꯤ ꯂꯩꯇ꯭ꯔ ꯄꯣꯠꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒꯤ ꯐꯩꯖꯨꯞ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯂꯩꯁꯥꯕꯤ ꯀꯩ ꯈꯪꯗꯕꯤ ꯅꯨꯃꯤꯠ ꯑꯁꯦ ꯋꯥꯇꯣꯜ ꯌꯧꯔꯦꯅꯦꯍꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯁꯤ ꯅꯅꯝꯃ ꯑꯁꯤꯅꯅꯦ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯒꯠꯂꯒ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯊꯣꯡꯃꯤꯟꯅꯔꯣ ꯂꯥꯎ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯩꯁꯤꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯏꯃꯥ ꯍꯩꯃꯥ ꯃꯅꯝꯃ ꯑꯁꯤꯒ ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯔꯣ ꯂꯥꯎ ꯍꯥꯏꯔꯒ ꯃꯤꯅꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯑꯁꯤꯕꯨ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯅꯝꯃ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯤꯕꯁꯤ ꯅꯣꯡꯃꯇ ꯅꯪꯗꯧꯅ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯍꯥ ꯍꯣ ꯃꯥꯗꯤꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯁꯦꯡꯕ ꯑꯗꯨꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯍꯥꯏꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯃꯄꯨ ꯑꯗꯨꯅꯅꯦ ꯍꯥꯏꯔꯤꯁꯦ ꯑꯁ ꯏꯃꯥ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯑꯝꯇ ꯑꯩ ꯇꯨꯝꯈꯤꯒꯦ ꯉꯥꯏꯍꯥꯛꯇ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯉꯥꯡꯉꯨ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯦ ꯅꯅꯝꯃ ꯑꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯒꯅꯤ ꯅꯪꯁꯦ ꯏꯕꯦꯝꯃ ꯆꯥꯎꯔꯒꯅꯦ ꯃꯤꯔꯣꯜ ꯑꯗꯨ ꯁꯨꯝ ꯋꯥꯁꯤꯜꯂꯛꯂꯦꯀꯣ ꯅꯪ ꯑꯩꯅ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯐꯨ ꯆꯩꯗꯅ ꯋꯥꯔꯛꯄꯒꯤ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯅꯅꯦ ꯅꯤꯡꯊꯤꯅ ꯉꯥꯡꯆꯩꯗꯨꯅ ꯊꯦꯝꯕꯅꯤꯀꯣ ꯅꯪ ꯌꯥꯔꯛꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯅꯃꯥꯏꯕꯅꯦ ꯋꯥꯔꯧꯔꯛꯀꯅꯨꯍꯦ ꯏꯕꯦꯝꯃ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤ ꯃꯃꯥ ꯆꯠꯈ꯭ꯔꯕꯗ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯀꯔꯤ ꯊꯣꯛꯂꯦ ꯍꯥꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯃꯋꯥꯁꯨ ꯂꯧꯕꯤꯔꯣꯏꯗꯕꯗ ꯏꯃꯥꯒꯅ ꯅꯝꯗ꯭ꯔꯗꯤꯅꯦ ꯃꯥꯅ ꯍꯥꯟꯅ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯔꯗꯕꯅꯤ ꯑꯁꯤꯒꯤ ꯑꯐ ꯁꯥꯕꯤ ꯃꯧ ꯑꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯁꯨꯡꯍꯦꯛ ꯅꯨꯡꯁꯤꯗꯦꯍꯦ ꯃꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯈꯣꯟꯊꯤ ꯆꯥꯕꯁꯤ ꯍꯦꯜꯂꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯤꯁꯛ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯕꯦꯝꯃ ꯊꯥꯖ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦꯍꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯣ ꯇꯧꯗꯤꯌꯦ ꯏꯃꯥ ꯀꯔꯤ ꯇꯧꯔꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯪꯅꯦ ꯊꯕꯛ ꯇꯧꯗ꯭ꯔꯗꯤꯅꯦ ꯏꯃꯥꯗ ꯐꯤꯁꯤ ꯈꯔ ꯑꯃꯨꯛꯇ ꯁꯥꯖꯤꯜꯂꯝꯃꯨꯁꯤ ꯍꯣꯔꯦꯟꯅꯦ ꯃꯤꯒꯤ ꯄꯤꯈꯤꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯃꯅꯤꯡꯒꯤ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯪ ꯆꯥꯛꯅꯕ ꯇꯔꯦꯡ ꯑꯗꯣ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯏꯃꯥ ꯂꯪꯁꯤ ꯈꯔ ꯆꯥꯛꯇ꯭ꯔꯕꯗꯤ ꯐꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯁꯥꯖꯔꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯈ꯭ꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯂꯩꯁꯅꯥꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯛꯏ ꯍꯥꯏꯁ ꯉꯁꯤꯗꯤ ꯏꯅꯝꯃꯁꯦ ꯅꯨꯡꯉꯥꯏꯅꯤꯗꯅ ꯌꯥꯝꯅ ꯑꯐꯕꯤ ꯁꯥꯅꯤꯡꯕꯒꯤ ꯃꯥ ꯇꯧꯈꯤꯕ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯄꯤꯛꯊꯅ ꯌꯥꯎꯔꯕ ꯕꯥꯔꯇꯤꯟ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯎꯖꯤꯟꯅꯗꯨꯅ ꯊꯣꯔꯛꯏ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯁꯤꯕꯨ ꯃꯤ ꯂꯩꯅꯕ ꯏꯃꯨꯡꯂꯣ ꯅꯠꯇ꯭ꯔꯒ ꯁꯥ ꯁꯟ ꯊꯝꯅꯕ ꯁꯪꯒꯣꯜꯒ ꯑꯣꯏꯔꯕ ꯆꯥꯠꯂꯕ ꯍꯩꯃꯥ ꯂꯩꯁꯅꯥ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯀꯥꯏ ꯅꯠꯇꯦ ꯏꯅꯝꯃ ꯑꯁꯤꯕꯨ ꯅꯈꯣꯏ ꯄꯥꯝꯗ ꯏꯃꯨꯡ ꯀꯣꯏꯕꯁꯦ ꯀꯔꯝꯅ ꯀꯣꯏꯒꯅꯤ ꯀꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯌꯦꯡꯉꯨ ꯃꯥꯏꯀꯩꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯏꯅꯝꯃꯗꯤ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯐꯖꯅ ꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯅꯝꯃ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯤꯔꯛꯀꯅꯨ ꯆꯥꯛꯈꯨꯝꯗ ꯇꯧꯍꯧꯔꯤꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯆꯥꯛꯈꯨꯝ ꯑꯁꯦ
ꯂꯣꯛꯇꯥꯛ ꯈꯔ ꯁꯥꯕ ꯃꯈꯩ ꯏꯁꯤꯡ ꯉꯥꯛꯇ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯏꯅꯝꯃꯒ ꯁꯤꯕꯨ ꯏꯃꯥ ꯑꯁꯣꯟꯕꯤꯗꯣ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯧꯅꯨ ꯏꯅꯝꯃ ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯐ ꯁꯥꯕ ꯃꯅꯨꯡꯗꯅ ꯇꯤꯟꯖꯪꯕꯤ ꯑꯣꯟꯕꯗꯣ ꯇꯧꯕꯤꯔꯛꯀꯅꯨ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯕ ꯉꯝꯕꯤ ꯂꯩꯁꯅꯥ ꯑꯩ ꯂꯩꯔꯤꯕ ꯃꯈꯩꯗꯤꯅꯦ ꯃꯗꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯊꯥꯖꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯥꯛꯈꯨꯝꯗ ꯊꯨꯅꯃꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒꯗꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯩꯗꯣꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯅꯞꯊꯣꯛꯇꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯟꯖꯩ ꯑꯩꯕꯨ ꯃꯐꯝ ꯆꯥꯅꯗꯤ ꯊꯝꯂꯝꯕꯅꯤꯗ ꯏꯃꯨꯡ ꯑꯁꯤꯗ ꯍꯨꯏ ꯍꯧꯗꯣꯡ ꯂꯩꯗꯨꯅ ꯏꯟꯊꯨꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯀꯃꯥꯏꯅ ꯍꯩꯗꯣꯔꯛꯂꯤꯅꯣꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯣꯝꯗꯅ ꯄꯤꯁꯛ ꯑꯗꯨ ꯂꯪꯆꯥꯛꯅꯕ ꯇꯔꯤꯡ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤꯅ ꯐꯤ ꯁꯥꯔꯝꯗꯕꯗꯨꯗ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯃꯍꯧꯗꯨꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯅꯅꯝꯃꯗꯨꯕꯨ ꯎꯕ꯭ꯔꯣ ꯅꯪꯕꯨ ꯍꯣꯏ ꯏꯃꯥꯒꯤ ꯅꯃꯧ ꯑꯐꯕꯤꯗꯣ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯍꯩꯗꯣꯛꯂꯝꯕꯒꯤ ꯋꯥꯏ ꯇꯩꯍꯧꯔꯤꯕꯅꯤ ꯀꯅꯥꯅ ꯏꯁꯤꯡ ꯑꯗꯨꯗꯤ ꯍꯩꯗꯣꯛꯂꯤꯕ ꯅꯪꯅ ꯍꯩꯗꯣꯛꯂꯨꯔꯤꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯁꯥꯅ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯍꯥ ꯀꯔꯤꯅꯣ ꯏꯃꯥ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯩꯇꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯅꯃꯧ ꯅꯨꯄꯤ ꯐꯖꯕꯤ ꯑꯁꯤ ꯑꯁꯤꯅ ꯏꯃꯥꯕු ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯝꯂꯤꯅꯤꯗꯅ ꯑꯩꯅ ꯊꯤꯅ ꯉꯥꯡꯂꯒ ꯏꯁꯤꯡꯗꯣ ꯅꯞꯊꯣꯛꯍꯟꯈꯤꯕꯅꯤ ꯏꯃꯥꯒꯤ ꯂꯩꯁꯅꯥ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯋꯥꯗꯣ ꯅꯅꯝꯃꯅꯅꯦ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯅꯪꯅ ꯍꯩꯗꯣꯛꯄ ꯅꯠꯂꯝꯗ꯭ꯔꯕꯁꯨꯅꯦ ꯃꯐꯝ ꯆꯥꯗꯗꯨꯅ ꯃꯇꯣꯝꯇ ꯍꯩꯗꯣꯛꯄ ꯑꯣꯏꯔꯤꯅꯤ ꯅꯠꯇ꯭ꯔꯒꯕꯨ ꯀꯔꯤꯒꯤ ꯅꯅꯝꯃꯅ ꯏꯃꯥꯕꯨ ꯁꯣꯛꯅ ꯄꯟꯅꯕ ꯁꯤꯟꯒꯗꯣꯏꯅꯣ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯄꯥꯟꯗꯕꯨ ꯑꯐꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯗꯗꯤꯅꯦ ꯇꯤꯟꯖꯪꯕꯤꯅꯤ ꯑꯁꯤ ꯏꯃꯥꯅꯗꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯏꯃꯥꯅ ꯐꯤ ꯁꯥꯎ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯗ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯆꯪꯂꯒ ꯍꯩꯗꯣꯛꯂꯨꯔꯤꯕꯅꯤ ꯏꯁꯤꯡꯗꯣ ꯑꯩꯅꯅꯦ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯏꯃꯥ ꯃꯆꯟꯅꯨꯄꯤꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯥꯖꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯗꯨꯅ ꯇꯥꯍꯧꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯩꯅ ꯀꯔꯤꯒꯤ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯣꯔꯤꯕꯅꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯛꯄꯁꯤꯗ ꯏꯃꯥꯕꯨ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯉꯁꯤꯒꯤ ꯏꯁꯤꯡ ꯑꯁꯦ ꯑꯩꯅ ꯍꯩꯗꯣꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯏꯅꯝꯃꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯂꯥꯟꯅ ꯂꯧꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯣꯏꯒꯅꯤꯀꯣ ꯌꯥꯔꯦ ꯏꯅꯝꯃ ꯇꯥꯖꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯅꯪꯒꯤ ꯇꯥꯠ ꯄꯥꯠꯗꯣ ꯂꯩꯁꯅꯥ ꯑꯩꯉꯣꯟꯗꯗꯤ ꯆꯠꯅꯔꯨꯏꯌꯦ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯤ ꯑꯃꯠꯇ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕꯗꯣ ꯏꯃꯥ ꯏꯖꯥꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯄꯤꯁꯛꯅ ꯏꯃꯥꯒꯤ ꯂꯩꯁꯅꯥ ꯌꯥꯔꯦ ꯇꯣꯛꯑꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯁꯕ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯛꯂꯅꯨ ꯀꯔꯤꯒꯤ ꯋꯥ ꯃꯈꯥ ꯇꯥꯗꯕꯅꯣ ꯅꯪꯗꯤ ꯅꯃꯧ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯖꯧꯋꯣ ꯈꯔꯗ ꯉꯥꯏꯔꯦ ꯅꯀꯣꯛ ꯃꯊꯛ ꯑꯁꯤꯗꯒꯤ ꯅꯃꯧ ꯑꯁꯤꯅꯅꯦ ꯅꯦꯠꯊꯕꯤꯔꯛꯀꯗꯕ ꯃꯇꯝ ꯑꯗꯨꯗꯅꯦ ꯅꯆꯥ ꯂꯩꯁꯅꯥ ꯑꯩꯕꯨꯅꯦ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ ꯄꯨꯛꯐꯥꯕꯤ ꯅꯪꯁꯨ ꯑꯁꯨꯝꯅ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯂꯝꯂꯒ ꯃꯍꯥꯛ ꯆꯪꯈ꯭ꯔꯤ ꯄꯤꯁꯛꯅ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯍꯥꯏꯕꯦꯝꯃ ꯑꯁꯤ ꯑꯉꯥꯎꯕꯤꯅꯤꯀꯣ ꯅꯆꯜꯂꯁꯦ ꯅꯪꯅꯦ ꯃꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯋꯥꯔꯧ ꯄꯨꯛꯂꯧ ꯇꯧꯒꯅꯨꯀꯣ ꯃꯁꯤꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯏꯃꯥꯁꯨ ꯋꯥꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯏꯃꯥ ꯅꯃꯧ ꯀꯔꯤꯁꯨ ꯈꯟꯖꯗꯦꯗ ꯑꯩꯈꯣꯏ ꯂꯩꯁꯅꯥꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤꯗ ꯏꯃꯥ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯅꯥꯁꯨ ꯃꯍꯥꯛꯅ ꯈꯪꯅ ꯆꯥꯟꯅꯖꯕ ꯃꯥꯂꯦꯝꯒ ꯆꯦꯟ ꯆꯣꯡꯕꯗꯒꯤ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯇꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯃꯇꯝꯗꯁꯨ ꯂꯩꯁꯅꯥꯗꯤ ꯀꯔꯝ ꯆꯥꯎꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯅꯝꯃꯒꯤ ꯎꯠꯂꯛꯄ ꯑꯋꯣꯡ ꯑꯋꯣꯟꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯈꯩ ꯈꯟꯗꯨꯅ ꯄꯨꯔꯒ ꯐꯥꯎꯕ ꯆꯠꯈꯤ ꯊꯥꯖꯁꯨ ꯃꯆꯟꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯄꯤꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯍꯣꯡꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯥꯂꯦꯝꯁꯨ ꯑꯍꯥꯟꯕꯗꯗꯤ ꯂꯩꯁꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯂꯨꯗꯕ ꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯂꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯁꯅꯥꯕꯨ ꯂꯧꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯥꯡꯈꯣꯡ ꯍꯦꯛ ꯆꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯂꯦꯝꯗꯤ ꯌꯨꯗ ꯊꯛꯇꯨꯅꯇ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥ ꯃꯄꯥꯝꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯥꯛꯂꯤ ꯏꯃꯥ ꯑꯩꯅꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯁꯤ ꯐꯥꯎꯕ ꯄꯨꯛ ꯊꯟꯕꯣꯏ ꯆꯥꯕ ꯑꯁ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯅꯅꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯖꯔꯛꯄ ꯏꯐꯤ ꯏꯔꯣꯠ ꯑꯋꯣꯡ ꯑꯋꯣꯟ ꯐꯥꯎꯕ ꯌꯣꯟꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯃꯌꯨ ꯊꯛꯄꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅꯅꯦ ꯃꯆꯥꯁꯤꯕꯨ ꯃꯇꯣꯝꯇ ꯄꯣꯛꯂꯦ ꯀꯥꯏꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯊꯣꯛꯂꯒ ꯑꯗꯨꯝ ꯊꯝꯂꯤꯕꯅꯤ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯂꯩꯁꯅꯥ ꯅꯪꯒꯤ ꯋꯥꯗꯣ ꯏꯃꯥ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥꯗꯨꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯅꯝꯗꯨꯅ ꯂꯩꯍꯟꯈꯤꯕ꯭ꯔꯣ ꯍꯥ ꯅꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯇꯔꯦꯠ ꯇꯔꯥꯔꯛ ꯊꯣꯛꯅ ꯈꯜꯂꯕ ꯇꯨꯡꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤ ꯅꯪꯒꯤ ꯅꯅꯦꯝ ꯅꯀꯨꯗꯨꯅ ꯅꯈꯣꯏꯕꯨ ꯏꯟꯊꯣꯛꯑꯦ ꯍꯥꯏꯕ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ
ꯅꯪꯅ ꯅꯅꯦꯝꯅ ꯀꯣꯗꯨ ꯀꯣꯅꯤꯡꯗꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯄꯪꯕ ꯑꯗꯨꯗ ꯅꯪꯅ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤꯒꯤ ꯃꯔꯥ ꯂꯩꯖꯗꯕ ꯑꯍꯜ ꯂꯃꯟ ꯑꯗꯨꯗ ꯇꯥꯏꯅꯔꯤꯕꯗꯤ? ꯅꯪꯅꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤꯀꯣ ꯅꯪ. ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ? ꯆꯠꯂꯨ ꯅꯌꯨꯝꯗ ꯆꯠꯂꯒꯅꯦ ꯅꯅꯦꯝꯅ ꯀꯣꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯨꯁꯨ. ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯅꯕ ꯆꯠ. ꯃꯇꯝ ꯑꯗꯨꯗꯅꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕ. ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯑꯐꯕ ꯅꯨꯄꯥꯅꯤ. ꯅꯪꯅ ꯃꯥꯡꯍꯟꯕꯅꯤ ꯈꯪꯗꯕ꯭ꯔꯥ ꯍꯣꯒꯥꯏꯕꯤ? ꯅꯪ ꯍꯣꯒꯥꯏꯕꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯏꯆꯥꯅꯦꯒ ꯍꯥꯏꯅꯤꯡꯗꯦꯀꯣ ꯅꯪ. ꯏꯃꯥ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯃꯤꯒꯤꯅ ꯃꯆꯥ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯩꯅ ꯃꯆꯥꯒꯤꯗꯃꯛ ꯂꯦꯞꯅꯔꯤꯕ. ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯔꯥꯏꯅꯣ? ꯍꯥꯏ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯈꯪꯗꯕ꯭ꯔꯥ? ꯅꯔꯝꯆꯠ ꯑꯗꯨꯅ. ꯆꯠꯂꯣ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯨ. ꯌꯨꯝ ꯑꯁꯤꯗꯒꯅꯦ ꯂꯦꯛꯄꯤꯒꯅꯨ. ꯋꯥ ꯌꯥꯝꯅ ꯆꯤꯜꯂꯤ. ꯐꯩ ꯑꯩꯅꯦ ꯌꯨꯝ ꯑꯁꯤꯗ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯂꯣꯏꯕ ꯈꯪꯒꯅꯤ. ꯅꯣꯏꯅꯦ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯨꯀꯣ ꯅꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅ ꯃꯆꯤꯜ ꯑꯗꯨ ꯉꯥꯡꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯦ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯁꯛꯅ ꯌꯦꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ. ꯃꯍꯥꯛꯁꯨ ꯃꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗ꯭ꯔꯤꯕꯅꯣ? ꯅꯨꯡꯁꯤꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯐꯍꯟꯅꯤꯡꯕ ꯑꯗꯨꯅ ꯃꯆꯥꯕꯨ ꯑꯗꯨꯝꯅ ꯆꯩꯈꯤꯕꯅꯤ. ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯂꯩꯁꯅ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝꯁꯨ ꯇꯧꯔꯤ. ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝ ꯌꯨ ꯇꯞꯇꯥꯅ ꯉꯥꯎꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗꯕꯣꯏ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯂꯤ. ꯂꯩꯁꯅꯥꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯤ. ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒ ꯀꯥꯎꯕ ꯃꯈꯩ ꯃꯄꯨꯔꯣꯏꯕꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯣ ꯍꯟꯗꯤ ꯍꯟꯖꯟꯕꯤꯔꯦꯛꯂꯦꯗꯅ ꯃꯤꯔꯦꯝꯗꯤ. ꯀꯗꯥꯏꯅꯣ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕ ꯁꯦꯜ ꯑꯗꯣ ꯄꯨꯊꯣꯔꯛꯑꯣ. ꯑꯣ ꯂꯣꯏꯈ꯭ꯔꯦ. ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯄ ꯁꯦꯜ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯉꯧꯈꯥꯏꯔꯒ ꯍꯜꯂꯛꯂꯤꯁꯦ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯌꯥꯔꯣꯏꯌꯦ. ꯍꯧꯖꯤꯛꯀꯤ ꯆꯦꯡ ꯋꯥꯟꯗꯨꯅ ꯊꯣꯡꯅꯕ ꯁꯦꯜꯅꯤ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ. ꯑꯩꯅꯅꯦ ꯉꯁꯤ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯅꯪꯒꯤ ꯆꯦꯡ ꯆꯥꯛ ꯋꯥꯟꯕ ꯋꯥꯟꯗꯕ, ꯆꯥꯛ ꯊꯣꯡꯕ ꯊꯣꯡꯗꯕ ꯑꯩ ꯈꯪꯗꯦꯅꯦ. ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯅꯊꯤꯕꯣꯡ ꯅꯌꯨꯗꯨ ꯊꯛꯂꯨꯔꯒ ꯈꯪꯗꯦ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ? ꯃꯁꯤ ꯃꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗꯔꯦ ꯃꯁꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯕꯨ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟꯅ ꯊꯥꯖꯤꯜꯂꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯂꯦꯝꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯩꯁꯅꯥꯕꯨ ꯀꯟꯕꯤꯗꯨꯅ ꯃꯆꯥꯗ ꯉꯥꯡꯂꯛꯂꯝꯃꯤ. ꯍꯩ ꯏꯄꯥꯒꯤ ꯃꯥꯂꯦꯝ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯧ ꯑꯁꯤꯗ ꯐꯨꯔꯤꯕꯗꯤ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯅꯨꯄꯥ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯏꯃꯧꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏꯀꯣ ꯅꯪ. ꯕꯥꯕꯥ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ. ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯃꯥꯅ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯝꯃꯅꯤ. ꯃꯗꯨꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯃꯨꯛ ꯊꯨꯒꯥꯏ. ꯅꯆꯥ ꯑꯩꯁꯨꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯃꯤꯇ꯭ꯔꯥꯡꯕ ꯑꯃ ꯑꯣꯏꯍꯟꯈꯤꯕꯅꯤ. ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯤ ꯕꯥꯕ. ꯑꯩꯅ ꯉꯁꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯑꯣꯏꯍꯟꯕꯅꯤ. ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯉꯁꯤꯗꯤ ꯈꯠꯅ ꯆꯩꯅꯕ, ꯂꯥꯎ ꯈꯣꯡꯕꯅ ꯄꯤꯛ ꯊꯜꯂꯦ. ꯕꯥꯕꯥ, ꯏꯃꯥ, ꯅꯆꯥꯅ ꯉꯁꯤ ꯍꯥꯏꯖꯔꯤꯕꯁꯦ ꯌꯨ ꯉꯥꯎꯕꯒꯤ ꯅꯠꯇꯦ. ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯣ ꯐꯣꯡꯗꯣꯔꯛꯂꯤꯕꯅꯤ. ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯥꯅꯦ ꯁꯦꯝꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ. ꯏꯃꯥꯒꯤ ꯃꯥꯂꯦꯝ, ꯇꯣꯛꯂꯣ ꯌꯥꯔꯦ. ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ, ꯐꯅꯃꯛ ꯅꯪꯅ ꯁꯥꯎꯅꯤꯡꯕꯒꯤ ꯑꯣꯏꯔꯕꯁꯨ ꯏꯃꯧꯗꯗꯤꯅꯦ ꯈꯨꯠ ꯊꯥꯒꯦ ꯈꯟꯒꯅꯨꯀꯣ ꯅꯪ. ꯃꯤꯕꯨꯅꯦ ꯐꯨ ꯆꯩꯗꯅ ꯋꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯗꯨ ꯐꯠꯇꯦ. ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯗꯨꯗꯤ ꯇꯨꯡ ꯀꯣꯏꯗꯕꯅꯤꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ. ꯑꯗꯨꯅ ꯏꯃꯧꯕꯨꯅꯦ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯏ ꯉꯥꯡꯗꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯇꯧꯒꯗꯕꯅꯤ. ꯃꯇꯨꯡꯗꯅꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯏꯃꯧꯕꯨ ꯁꯥ ꯁꯟꯗꯧꯅ ꯑꯃꯨꯛ ꯐꯨꯔꯕ ꯅꯪ ꯏꯃꯥꯕు ꯋꯥꯔꯧꯒꯅꯨꯀꯣ ꯅꯪ. ꯃꯥꯂꯦꯝ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯎꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯅꯥꯗꯨꯅ? ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅꯦ ꯍꯦꯛ ꯄꯨꯛꯆꯕ ꯃꯆꯥ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯏꯅꯦ. ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯁꯥꯃꯛꯀꯤ ꯅꯃꯥ ꯅꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ? ꯀꯗꯥꯏꯗꯒꯤꯁꯨ ꯉꯝꯒꯗꯣꯏꯅꯣ? ꯅꯁꯥꯃꯛꯄꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥꯗꯨꯗ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕꯤ ꯅꯪꯅꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯗꯤ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ? ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ. ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯂꯕꯁꯨ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯖꯧ. ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯅꯔꯝꯆꯠ ꯑꯗꯨꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯔꯤꯕ ꯃꯈꯩꯗꯤꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨꯀோ. ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯒꯤ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯔꯣꯏꯀꯣ. ꯃꯁꯤ ꯈꯪꯖꯤꯜꯂꯣ ꯅꯪꯅ. ꯂꯩꯁꯅꯥ ꯉꯁꯤꯗꯤ ꯃꯍꯥꯛ
ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡꯇꯅ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯇꯧꯔꯛꯈꯤꯕ ꯐꯠꯇ꯭ꯔꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ꯫ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯃꯅꯦ ꯃꯀꯨ ꯑꯅꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯕꯥꯕꯥ, ꯏꯃꯥ, ꯅꯃꯧ ꯑꯩꯍꯥꯛꯄꯨ ꯑꯄꯪꯕꯤꯅꯤ, ꯀꯔꯤꯁꯨ ꯈꯪꯖꯗꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯁꯣꯏꯕꯅꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯈꯛꯇꯃꯛ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯑꯃ ꯑꯣꯏꯔꯨꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯔꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯅ ꯅꯃꯧ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯗꯨꯅ ꯂꯪꯖꯈꯤꯕ ꯏꯄꯥꯞ ꯑꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇꯗꯤ ꯀꯣꯛꯄ ꯉꯝꯖꯕ ꯄꯤꯅꯕꯤꯌꯨ꯫ ꯅꯃꯧ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯅꯦ ꯃꯀꯨ ꯑꯅꯤꯅꯁꯨ ꯂꯩꯁꯅꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅꯁꯨ ꯃꯃꯧꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯁꯅꯥ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯃꯄꯥꯝ ꯂꯝꯗꯝꯗꯁꯨ ꯂꯥꯛꯇꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯝꯃ ꯑꯅꯤꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯥꯖ ꯑꯃꯗꯤ ꯄꯤꯁꯛ ꯑꯅꯤꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ꯫ ꯂꯩꯁꯅꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯅꯤ ꯃꯈꯣꯏꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯥꯟꯈꯤꯔꯝꯃꯤ꯫